Hayeng repol pangthokadoriba Outer Manipur Parliamentary Constituency gi manung chanba 44 Ukhrul Assembly Constituency gi 44 by 20 Sangsak A, 44 by 36 Ukhrul A, 44 by 41 Ukhrul D1, 44 by 50 Ukhrul F, Chingai Assembly Constituency gi 45 by 14 Chingai amadi Karong Assembly Constituency gi 47 by 33 Oinam A1 da Khulai Paiba Singna nam haduna polling station capture tawrakpa yabagi oithokpa leire maram aduna CEO Manipurna Hayeng repol pangthokadoriba mafam taruk asida ayenba paramilitary force sing thambibaga loinana executive magistrate amamam deploy tawbiu haina MPCC gi president MLA Kaisam Mega Chandrana CEO Manipur ge pungning singsilakli hiramasiga mari leinana ngasi BT rota leiba MPCC office ta pangthokiba pawgi mifam amada mahagna hai Hayeng repol pangthokadoriba Ukhrul Assembly Constituency Chingai Assembly Constituency amadi Karong Assembly Constituency gi polling station taruk asi yamna vulnerable oiba mafamni hairiba polling station taruk asi khulai paiba singna toina overpower tawduna boot capture tawganba mafam singni handak pangthokiba ani suba face chemical aduda thokiba thawdo wathok sing aduna polling station taruk asi boot capture tawganba mafamni haibagi chaba khudamni maram aduna hypersensitive oiba polling station taruk asida anti social elements singna apanba piraktanaba ahenba security force sing deploy tawbibaga loinana CCTV camera thambiduna kupna mikupna hum singna monitor tawbiyu kanigumba thokaningdaba tawdok sing thorakpa tarabasu khudakta action lokhanaba executive magistrate amamam polling station taruk mag asida thambiyu hainasu mahagna CEO Manipur ge puning chingsinki अखोई लैरिबा सिस्टम डिक्टेटर की मौं अदगी तौरिंगबता तौब मयाम से मसीगी इकाइबसित नतना प्रजा पुनमकी हक फंगदबसि नुआइते प्रजा की हक फंगबियो खोई इलेक्शन कमीशन मसी मेजर्स लखोटपियो अखोइना तौरिबा आउटर द 15 अखोई रिपोल तौनब हाय इनर द 47 तौनब हाय मसी अब तौरक्ते एक्शन लौदे मसी सरकार अमदी इलेक्शन कमीशन गा मसी मानबनी हाइना लौई अदु नत्रबदी नोंगई पाइबसिंग द चंगसलगा पोलिंग स्टेशन द एजेंट की मनाक फमजलगा एजेंट नंग थोखरो अखोई बोथ हादगे हाइदना तौबो मयाम एजेंट सिंग फमनदबा मसी पोलिंग स्टेशन बनु द खुलाई पायर चंगगा कमाई बोथ हादनी इज नॉट दिस बोट कैप्चरिंग इज नॉट दिस रिगिंग मोइना रिपोल तौयाद्रिबसे अदुदी दिस इज इन कोलूजन विथ द इलेक्शन कमीशन एंड द स्टेट गवर्नमेंट particularly this BJP government हाइबताई मसी तौदबसे मसी पेंदबा फोंदोकसरी